ngasi phongkiba tongan manipuri siphongsing amasung thokiba thawdo wathoksingi maruoibe I pausing khongasaraga manipur top channel gi maikedi gi myamna thamjagi ahanbada manipur opinion poll BJP ni seat kunthra go humdoi digi na kunthra ga tare congress na seat tara go humdoi digi na tara ga tare fawba karaba yai tangka ani thokna manipur pangthok ka doribe assembly mikhal ga mari lainana political parties in election gi campaign kankhana rakli mikhal asiga mari lainana leba asigi khwaidigi sawba media house ama oiriba Z news na satakiba opinion poll da sasan pairiba BJP na apunba vote ki sada nifuga mathoi aduga congress na sada kunthra phanglaba yai hairi opinion policy gi matungina sasan pairiba BJP na manipur gi apunba assembly seat humfu gi manungda seat kunthra go humdoi dagina kunthra ga tare congress na seat tara go humdoi dagina kunthra ga tare NPF na seat mari dagina taruk NPP na seat ani dagina mari aduga atopa party sing na seat 0 dagina ani fawba phanglaba yai opinion policy gi matungina BJP gi haukiba sahi English aniga taraga tareta pangthokiba mikhal adudagi vote ki share asi sada manga hengalakki phiba muri Chief Minister candidate ki matang na satakiba opinion poll dana Manipur gi adult population ki sada kunthra go humdoina BJP gi N Biren bu Chief Minister Amuk hanna halakpa pamli aduga sada taraga mapana Congress ki o Ibobi bu Chief Minister oiba pamli election gi commission gi schedule gi matungina manipur gi mikhalasi tangkak ani thokna February 19 amasu March 3 da pangtokadabani mikhal gi phalna March 10 da laktokadabani hauzik ki leiriba Manipur Legislative Assembly gi tamasi March 10 da loire Z news na opinion policy political campaign management committee ama oiriba design box ka loinana satakibani hairi gawa amasu Manipur natana Z news ne assembly mikhal pangthokadriba Uttar Pradesh Uttarakhand amasung Punjab ki oina su opinion poll satakre gawa gi oina di Congress na BJP ga akan malamba tawrabasu BJP na mikhal asida mangjin thaduna satkani UP da BJP na mamang gi tamda phangkiba masing adudagi hantharaga amuk hana UP da sakar paigani Uttarakhand su BJP gi sarkar lakani Punjab ta di hang assembly laigani haidi hanisu pausna makhatana phongdorakli Makasa tharakpoina to papaw mana COVID ki yamna tamthiba new cop Biren sandorakle report malem sinba thungna sandoktuna sahi ani hena paktaknana misi mina tholiba COVID-19 gi hena sandokan bamadi tamthiba new cop koba Biren ama South Africa da sikpi singdagi sandorakle haina Wuhan gi scientist na phongba report amana khangalakle report asigi matungina new cop Biren asi hana thengna khraba COVID ki Biren sing asidagi mi sianba ngambagi sang amadi sandokpugi sang ka hena wangi hairi adumaina ma new cop virus asi anaba virus makhal amadi nati haina Russia gi news agency ama oiriba Sputnik ta phongba report amana khangalakli virus makhal asi hana malem gi leba khara da sandokpa thengna khraba SARS-CoV virus ka hiram kya da mane Hairiba virus asi haukiba kumza English aniga taraga nithoi amadi taraga mangada laiba kyada sandokpa thengna kiba laikrabani loinena hauzik malem singba thungna sandokliba SARS-CoV-2 virus asigasu mawong matawdu yamna naksinai COVID ke laisar mara asida virus asi amuk nauna South Africa gi sekpi singna sandokpa thengna kibani virus makhal asisu mutation toina thokpa maramna makhataba mutation thoklabadi miyoibiga haksangna sanduraktuna ka hena tamthiba laisat ama oirakani haina China gi Wuhan University amadi Chinese Academy of Sciences ki Institute of Biophysics ki researchers singna phungdurakli researchers sing asigi report ki matungina nauna thengnaraba new cough asi karigumba miyoibada sandurakpa tarabadi ACE2 receptor da hakthengna target tawba maramna antibody natragana vaccine ngathokpa ngamloi report asigi matungina new cop asi MERS-CoV ki tamthibagi sang mi sianbagi amadi SARS-CoV-2 gi sandokpagi sang wangba ani asigi matik maya yawani maram asina virus asi yamna thuna sandokpaga loinana virus asina nahalaba mi ahumgi manungda amamamdi siba yai swairi panba yabadi haukiba kumza English aniga taraga mapan gi aroi sarukta China gi Hubei province ki konung Wuhan digi sanokpa horakiba COVID laisat asina maramoiduna malemda mi simina thoanduna mausa gi punsida sauna akaiba pidun lairaklibani wave 9 sa tharakpa laisat asigi hauzik mayok nariba ohum suba wave asidasu mi simina thokpagi sang yamna wangna leiri haide henasu pausna makhatana su phongdorakli
Makha satharakpoina tentang atopa paw kharaga myamna thamjage Congress tagi tokle myamgi apamba matungina boti lepkani Kumari Basanti sai kunga manga hena Congress party ki dama kathokpa maga loinana tuan mathabak kya pangthok saduna lakhiba punama adubu karimata khangbi ubidan ikhang khangaudana Congress ki lusing basing atopa party amagi miyoy amabo kurai ACSC dagi mirep oina thadoklagani hairakpasi yamna mak laibak thibani hauzimaki oina Congress party ki lusing basing party dagi tokpagi ai basirol pisindrabasu aihak isama Congress party dagi tokpagi sapsana phirep lawre haina kurai AC gi Congress ki mirep oigani haina Taurang lambi Kumari Nauremba Basanti na Fongdokre haina spouse na makatarakli atopa paw madana High Court of Manipur gi order IMC na unauthorized signboard sing hoarding laukthokpada police na mateng pangadabani pangthoklagadaba taragani thoi suba Manipur State Assembly gi mikhal mangoina na Imphal Municipal Corporation gi manungsanba National Highway sing amasum miyam gi lambi da yauna unauthorized oiba mongda advertisement board political parties singi phiral banner gate holding amadi signboard na singba thetpasing yungsinbana miyamda khudong sataba mayokna halle haidunu High Court of Manipur file tarakiba public interest litigation PIL number 71 of 2021 bu thasi kunga mathoida Chief Justice Sanjoy Kumar amasum Justice MBH Muralidharan gi bench na lakhotuna makhatana khannaraba matungda Imphal Municipal Corporation IMC na unauthorized oiba mongda Tetsin yungsilliba punama asi laukthokpada Manipur government ki authorities sing maru oina police department na mathau taba mateng punamak pangadabani haina court na order pikhre haina su pawmana makhatana fongdorakli PIL asi kaisamthong elamam laikai degi Rinku Khumuksam saini fugumapan apopale khidraba ke Ragumani na petitioner oiduna mamang saigi December 9 na file torakhibani haina su fongdorakli makasa tarakpoina to papawkhrana tamuda COVID-19 sandorakpadegi lockdown thamkhre India ga yumthangnaba Myanmar gi Sagai region da leiba tamu taung da hokiba sayol sida COVID-19 gi case amag yangkai hena thengnare haina tamu district medical superintendent Dr. Thurana Fungdokre COVID-19 gi case hengalakpadi gi Myanmar gi lan milenga na tamu da lockdown lauthokre yum sekesa numita karamba makhal gi COVID bereno khangdu nabagi damak yangon da patient nifugu gi swab thakre sohari COVID-19 positive oiraba ayamba oza oiba amasung mahairoi singni makhoi ayamba lokhuba amasung khanau nabagi symptom lei ayamba di yamna lubu symptom lei ti haina Dr. Thurana Fongdokhi ningthokaba numita tamuda leba number 2 basic education high school da coronavirus test tawbagi thabak sataki maduda mi yangkhai hen positive oiba thenaki amasung tamu taung da lockdown tawki positive oiba kharadi vaccine kaptri amasung makhoi gi marakta khara hena aruba symptom utpasing di tamu district hospital la yengli minor symptom utpasing na school atu da quarantine tawri haina Dr. Thurana Fongdokhi tamu township health department na positive oiraba singa naksinaki basing amasum central market ki traders sing COVID-19 test tawki maduda case amga yangkai report tawki health department ki maikedi gi mapam madugi miyoi sing yumda lainaba khangan kibaga loinana positive oiraba singa naknaki basing township hospital test tawthoknaba khangan khre haina Dr. Thurana haki township hospital asigi medical staff ayamadi leba asigi lanmi lenga ki mayukta satharibu civil disobedience movement gi saruk amoina strike changsinduna leibana phamung chama leba district thakki tamu hospital doctor ahum amasum nurse ahum khakna thabak tawri maraksida tamu da leba civil society organization gi staff kayadi juntana phadana basin khre masina takpadi tamu township asina COVID-19 patient sing thengna bada khara wana thokadori aikhoi gi oina hidak langthak marang kaina lei aduga staff masing di yamde atopa township sing da mating pangna ba haijakre haina medical superintendent so haiki hainisu pawsina makhatana fongdorakli loisilakpoina tendakpa pawmana Pakistan terrorist attack security personnel tarasire Baluchistan gi case district leiba checkpost amada militants in attack tawda Pakistani lanmi tarasikri haina military gi media wing gi pawna so hairakli athokib de soikib lan ki viewers myam na ngakpi gi hausikun di matang se lusinjarage thank you